Hi viewers, mayamga among hana thengnarare. Ai yam kanna narubadagi mayamgi apamba sei mayamgi seba tauba phangjakhidre masigidamokta warubi roi. Ngasidi ai hangchang kitang phagatpa ngambadagi ai mayamgi seba se among hana mayamgi penaba tawjurage haiduna semong ai seije record tawjurage ado hadak ina record tawjagadori sei sing asidi amangda mayamna tabi ningi haiduna khanbirakhraba seising agi kamenda yam toina haibirakpa adugumbi seising kara record tawjarake asi ahanbada ina sakjagadoriba sei asi khanbirakpai seini sei asi si amakangna khanbirakhiba seini Oja Swami Kumarna sakpa inglaba ayuki likla haibai sei aduni sei asibu khanbirakhiba ichi adugi maming dodi Shumila Laima Konjengbam hariba ichi asina khanbirakpani si asigidabak sei asi sakjarake agi YouTube channel asibu mayamna nungsibiduna subscribe share amadi like tawbiramu haiduna amuka hanna aigi subscriber singi mafamda nolongna ningsingjari sei hokjarage thagatjari Inglabayuki Likla marikna Inglabayuki Likla marikna Thamoibo inghan ngamlabadi khangjagene nungsiba chama kainabagi awaba mai chakto inglaba ayuki likla marikna Mahausani nongdolgi apai balai chilna ngangranabi nongjabigi saktam otkhiba Mahausani nongdolgi apai balai chilna ngangranabi nongjabigi saktam otkhiba hauna sani laigi jatna lai man chankhiba hauna sani laigi jatna lai man chankhiba adubu thamoigi asingba nungsibadi Maithiba piba ngamloi tai bang kanana inglaba ayuki likla marikna
Mari lấy này hai này Mari lấy này hai này Nung siba pamba kalakpa Thamoy amatagi Haurak phamni pumnama Mari lấy này hai này Nung siba apamba kalakpa Thamoy amatagi Haurak phamni pumnama Kanana warauri Panthunggi asa kaibada Kanana nokli Ningjaba pangthai phangbagi Humduna puri Premi ka kaya Jatnabi ginong layna Jatnabi ginong layna Nong layna Ingla ba ayoki Lihik la marik na Thamoy buing hanba Ngam la ba di Khang jagene nung siwa Sama jama Kai na bagi awawa May chak to May chak to Ing la ba ayoki Lihik la marik